Romans Lyric Nainabagi Thorum Asida Mayambu Taramna Oxeri, Nasi Nainagadruba chapter Asidi, Roman chapter 5 ni. Masida Ikoina, how did sin and death came to the world? Malem Prithvi the Pap Amsung Asibse, Karamna Lakkhibano, Habesiki Maramda Ikoina, in Ezagani, Masisuyam Moro topic Amani, Ahan Bida Iko Ishoda Patanato se. Sargadalebe Ipa, Yam Tagasari Ipa, Naketawandi Ikoina, Mataukaran. Malem Prithvi the Pap Sanga Kibano, Aduga Ashiba is a Karamna or Kibano, Amasung Masidiki Karamna Kubu can be never Ipanahakari Tarang Nokat have taken Maramda Naki Bible Degi Roman chapter 5 Degi, Nainazakadori, Masidana Hana Porpinabu, Tolavan and Nam Kudimanaki and Mikimatin and view, Tadi which now sing the Snahana Porpinabu, Tawasing within the same view, Prabhuji Sugim the Kurumzari. Amen. I could Romans 5:1-5 equina paminasi. Therefore, Maram Aduna being justified by faith, Tazabana Sumaladuna, Hibane, Tazabana Sumaladuna, equina Mamang Romans 4:31, the equina Ninakre, Heidi, Quina Madu, Yangadam Comasi, therefore Yawbuna Maram Widana, 4:31, the Hibase, Habzi, Equigi, Ayol Arangi, the Mok Prabhuji, Christa, say, Pitopiki. Aduga equibusum Haningai the Mahak Hinkat key having in Masida Hiribse. Aduna Prabuna Equigi the Moxibiba Amsun Hinkat Pese Karigino, Hibada, Equibu Tazabigi Mapan, Sumanabaneva, Maduni Sida Hiribse, therefore have Sigata the Masineva. We have peace with God through our Lord Jesus Christ. Aduna Equi, Prabhuji Equigi, Prabhuji, Ibungo Prabhuji Sukristaki Mapana, Equina Isroga. Santi Laire, heaven, verse 1, I say, by whom also we have access, Hadi Prabhuji Sukristaki Mapana, access by faith into this grace, Hadi Bataujan, Asida Ikoi, Sangjaba Pangi, wherein we stand, Equinozik, in which we stand, Heaveniko, wherein have the Equinozik Lebliba, Taujan Asida, Taza Begi Mapana, Prabhuji Sukristaki Mapana, Equina, Sangjaba Pangi, and rejoice in the hope of the glory of God. Isrogi Matik Mangangi Asada Equina Harabo Pawi, Haina Masida, Pale, Sida Equa Yangko Masi, and Sidamu Yangche, Equina verse 1, you say, 3 going parage. And not only so, Aduda Sunatana, but we glory in tribulation also, Equina Awana, I did ordinary with the zoo, Equina Provis Sukisaki the Macristano, Equina Market, Sumbaki the Maglepa Matamda, Mina Equibu ordinary with Equina. Christian get them one neighbor to the Equin Harawu Pawi Hamni. Prabhuki them awana nang but the Equin Harawu Pawi hai. Knowing that tribulation worketh patient, Adugumba what neighbor awana equate the Tangnaba Sina, equate the Kambakan Bahaba, Christian go lamsas equate the poor eva. I could not neighbor out and the Kambakan Bahab Sekatum do oil. Adugas demo Kambakan Messina Mook, equate the experience, equate the trial saying experience have to equate the Pangaleva. Aduga experience sina equate asamu lai verse 4 aduga verse 5 tanam asa sina equibu ikaiba nang hande maramdi ishogi nungsibase equigi thamoida thawai aseng equida pibi ba thawai aseng magi mapana sandu I hai set abroad hai equigi thamoida hapsan bi equigi thamoida sandok pi hena masid hai aduna sida equini yangs ko verse 1 thik samna explain tawjage is now sa equibu justified the equi mara later, equi pop copy re, Hina Ishona equibu, Lauk Topo Matamda, equi the justified equibusuman viva Matamda, equize quite the Santi Lake, Ishogolo and Santi Lake. Karamba Matamda Ishona equi Santi Lake have the equina pop over Matamda. Have the Ishogi wine that tongue to Gaiba Matamda, Ishogi Mayota Ishona Panda, Tabago Tobo Matamda, equi Ishoga Santi Lake. If Adamna popped over the Taibangpanda. Equije Taibangpanda Sida Santi Lake Davaneva. Taibangpanda when a Santi monkey if Adamna Pato, they can never. Adubu, Hiriba, Adu, Pandraba Santi, do Hanzaning Agitama, Equina Probuna, Taibangpanda Lakpide, Equidamo Sibire, Hinkapire, Aduga Mongona Tazapa Makayedo, Maduki Mapana, Sumanbire, Sumanbire, Matung the Hiriba, Mishagatuna, Equina, Ishogoloina, Incat of Tabase, lay happening. Punamakanagi Mapana, and the Probusu, Kisagi. Hideba, this grace having after the equate Tazabing upon a summon be behind a thousand say.
masi Prabhu Jisu Christa gi mapana ikoina phangbaneba hairiba phangba mi aduna thajabi mapana suman bikraba ishona masi gi nupa se Prabhu da thajai aduna masi nupa se mara leitare haina lauthokpa mi adu maduda harauba leigneba maduda ko hairiba mi aduda ishogi matik mangad harauba lein glory of God haibdi karino icham chamna haijage koina ai text di ai haijage aduga screen da di ularo Exodus 34 gi 6-7 sidai da haibigi matungna ishogi matik mangana haibsi kaino ishogi lamsatne aduna aikhoju hairiba thajabana suman fikirba mi aduda ishogi matik manganse ulakkaneba ishogi matik mangan lakkaneba Krista gi lamsat ado hairiba mi aduda ulakpa ngamganeba maduni ko hairiba aduda aikoina harauba paugani aduda sunatana aduga ishogi matik manganda haraubada sunatana aikoina Prabhu Jisu Christa gi damak aikoina awanang nangba matamda aikoi nungaiba harauba pauneba adu hairiba awanang nangba sina aikoida khangba kanba pirakani khangba kanba sina experience hoelakani experience na mo aikoi asa laigini aikoi ishogi dam awaba kyamang khanglagasu Prabhu nan shuba lakpa matamda aikoi lomba naidaba arang khubomba to phangani haibigi asa do aikoida lehenganeba hairiba asa sina aikoibu ikaiba nang loi karamba mina ikaiba nangani Prabhu na lakpa matamda ishogi aningba tawdaba pap tawduna leiba mising aduna ikaiba nanganeba adubu hairiba thajabim pana suman phikraba mi aduna ikaiba do nangaroiba adu maramdi ishogi nungsibase aikoigi thamoida thawai asengmana aikoida pibi hamni thawai asengba yaudana aikoina ishogi nungsiba aikoigi thamoida leiba ngamoi madugi mapana pinabi habse masini koina mathangda mu changjalase Romans 5 ki 6-9 da aikoi amuk paje ko 6-9 da asumna hai for maramdi aikoina pangan yaudaba matamda aikoina yamna sonba matamda for hai ko we are yet without strength aikoina pangan son matamda haibdi aikoina pap tore pap asidagi aikoi bukaningai upai karisu leite aikoina pana aikoigi pangana wayan ja thanga agasu aikoina pana dharma semba thabak tore haragasu aikoina afaba kyabarum tawragasu pap tawkiba aikoida ishogi wayan ja thana nang sisnu haina ishona bichar takibado madutige aikoi kaningai ki upai leiteba aikoigi punsi piba natana upai leiteba adumaina aikoina pangan yaudana leiringai matamda in due time matam chapsana Christ died for the ungodly papi aikoigi damak Prabhu Jisu Krishna sibikeba aikoina pugadaba dandido aikoina dandido aikoina ishora piba natana aikoina afaba mayam tawragasu hairiba dandi aduga manana shogi lo aduga thugai khraba lo aduga manana piba ngamdabana maram oiduna madugi dandi ado aikoina han pijaba aikoina phangjaba natana lairinge matamda Prabhu na aikoigi damak sibeba ishogi am thagaje isnabsang Prabhu Jisu Christa gi mapan khaktanane aikoina arang khubang phanggadabse sida haiko masida adu verse 7 da mu ya maramdi dharma chemba mi amagi damak mi amana sibase pangna thokte hai afaba mi ki damak afaba mi amagi damak aiko mi amana sibibase pangna thokte ba yet adumoina ma peradventure for a good man afaba mi amagi damak mi kharana thongna phana sibasu yai afaba mi gini ko haisida pona haise hoi afaba mi gidama mi amana sibi vibe se pang oigande adum oina mak ya afaba mi gidama kanaguma mi amana ta phana afaba mi amagi damak sibi be yai habani man haning ilbisi karino aikhoide asukimate phatkidrabane koina pap tawdana asukimate phattaba mi ama oiramne asukimate phattaba dharma chemba sunataba afaba sunatraba aikhoigi damak tadi phattaba aikhoigi damak Prabhu na sibi habne Taibangpanda di afaba mi gidamak mi amana kariung kanda sibiba yaweba adubu phatiraba aikhoigi damakta di kanana sibigani phataba mi gidama kanagum mi amna sibiba bse leiteba adubu masida haining nebse asuki mati phakidraba papi aikoi damak Prabhu na sibi habneba masini ko but adubu sida hai ko God commanded his love toward us haini ishona mahaki nungsibodo aikhoida utpiki hai yabiki commendeth habdi approve habni stand aduga demonstrate habni mahaki nungsibodo aikhoida ufiki madudi habni aikhoina
yet sinner ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯗꯨꯅ ꯍꯤꯡꯕ ꯃꯤ ꯑꯣꯏꯔꯤꯉꯩꯗ ꯄꯥꯄꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯉꯩꯗ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯁꯤꯕꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯄꯥꯄꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯗ ꯙꯔꯃ ꯆꯦꯟꯕ ꯑꯩꯈꯣꯏꯅ ꯙꯔꯃ ꯆꯦꯟꯕ ꯑꯩꯈꯣꯏꯒꯤꯗꯃꯛ ꯄ꯭ꯔꯚꯨꯅ ꯁꯤꯕꯤꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯙꯔꯃ ꯆꯦꯟꯕꯁꯨ ꯅꯠꯇꯦ ꯄꯥꯄꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯄ꯭ꯔꯚꯨꯅ ꯁꯤꯕꯤꯕꯅꯤ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯐꯩ ꯍꯥꯏ ꯀꯌꯥꯒꯤ ꯃꯇꯤꯛ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕꯅꯣ ꯍꯥꯏꯕꯅꯤ ꯑꯐꯕ ꯃꯤꯒꯤꯗꯃꯛ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯕ ꯃꯤꯅ ꯊꯧꯅꯥ ꯐꯅ ꯁꯤꯕꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯏꯆꯤꯟꯅꯥꯎꯆꯥ ꯐꯠꯇꯕ ꯃꯤꯒꯤꯗꯃꯛ ꯀꯅꯥꯅꯁꯨ ꯁꯤꯕꯤꯔꯣꯏ ꯍꯨꯔꯥꯟꯕ ꯃꯤꯒꯤꯗꯃꯛ ꯀꯅꯥꯝꯇꯅ ꯃꯥꯒꯤꯗꯃꯛ ꯃꯤꯆꯪꯗ ꯆꯪꯕꯤꯔꯣꯏ ꯑꯗꯨꯒ ꯃꯤꯍꯥꯠꯄ ꯑꯃꯒꯤꯗꯃꯛ ꯀꯅꯥꯁꯨ ꯂꯩꯕꯤꯔꯣꯏ ꯑꯩꯈꯣꯏ ꯇꯥꯏꯕꯪꯄꯥꯟꯗꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯃꯤ ꯍꯥꯠꯂꯨꯔꯦ ꯍꯥꯏꯔꯤꯕ ꯃꯤ ꯑꯗꯣ ꯂꯩꯀꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯄ ꯌꯨꯝ ꯃꯀꯩ ꯁꯤꯗꯣꯛꯄꯤꯕꯅꯤ ꯑꯗꯨꯃꯛꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯅꯗꯤ ꯃꯤꯍꯥꯠꯄ ꯑꯩꯈꯣꯏ ꯐꯠꯇꯕ ꯄꯥꯄꯤ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯌꯥꯊꯪ ꯊꯨꯒꯥꯏꯕ ꯑꯩꯈꯣꯏꯒꯤꯗꯃꯛ ꯄ꯭ꯔꯚꯨꯅ ꯁꯤꯕꯤꯈꯤ ꯍꯥꯏꯕꯅꯤ ꯁꯤꯗ ꯀꯌꯥꯗ ꯅꯨꯡꯁꯤꯕ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯩꯈꯣꯏꯗ ꯑꯗꯨꯒ ꯁꯤꯗ ꯚꯔꯁ 9ꯗ much more than ꯑꯗꯨꯗꯒꯤ ꯍꯦꯟꯅ being now justified by his blood ꯃꯍꯥꯛꯅ ꯇꯥꯕꯤꯈꯤꯕ ꯏ ꯑꯁꯤꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯆꯨꯝꯍꯟꯕꯤꯔꯗꯨꯅ ꯑꯩꯈꯣꯏ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯔꯗꯨꯅ ꯑꯩꯈꯣꯏ ꯄꯥꯞ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯅ ꯏꯁꯣꯔꯅ ꯂꯥꯎꯊꯣꯛꯄꯤꯈ꯭ꯔꯗꯨꯅ we shall be saved from the wrath through him 마기 마파나 이코이나 아사오 마이형나 사오버드데기 간비게니 하임니 마기 이기 마파나 수만비드나 하이브디 아사오바 시다 팔리버 레드 하이브시 카리노 하이브다 와인자 탕 투가이바 미 쿠데막 시스노 하이나 이쇼나 와인자 탕 비기부터 라이 타기부터 밥도고 미 아도 시스노 이거 호른 영악가니까 이 텍스트 빠져라게 밥도고 미 아도 밥부 돌아봐 이쇼기 와인자 탕부 투가이바 마부 투가이바 막 시스노 하이나 이쇼기 와인자 탕나 ten commandment ekhoi ten commandment ishor gi wan jathang ekhoi bu maran sibane ba haidiba maran siba ishor gi asauba magi dandi laukthokki bado madudagi kanana kanbi gane ba prabhu jisu krishna gi ina maramdi ekhoi gi thawai darka laibado prabhu jisu krishna pibi khreba mana ekhoi na phangdaba dandi do prabhu na pibi khreba hojidi prabhu da thajabadu gi mapana ekhoi na dharma chenba pun ekhoi na kanjagadabane ba masini ko aduga mu ekhoi na mu yengse mathangda ꯑꯩꯈꯣꯏꯅ 9 10 10 ಗೆ 11 ꯄꯥꯃꯤꯟꯅꯁꯦ ꯃꯔꯝꯗꯤ if we are enemies ꯑꯩꯈꯣꯏꯒꯤ ꯌꯦꯡꯅꯕ ꯑꯣꯏꯕ ꯃꯇꯝꯗ ꯀꯅꯥꯒꯤ ꯏꯁꯣꯔꯒꯤ ꯀꯔꯝꯕ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯋꯥꯌꯦꯟ ꯌꯥꯊꯪ ꯊꯨꯒꯥꯏꯗꯨꯅ ꯄꯥꯞ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯌꯦꯡꯅꯕ ꯃꯇꯝꯗ ꯑꯗꯨꯕꯨ ꯌꯦꯡꯅꯔꯕꯗꯤ reconciled to God by the death of his son ꯃꯍꯥꯛꯀꯤ ꯃꯁꯥꯅꯨꯄꯥ ꯁꯤꯕꯤꯕ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯁꯦ ꯏꯁꯣꯔꯒ ꯆꯥꯟꯅꯍꯜꯂꯦꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯌꯦꯟ ꯌꯥꯊꯪ ꯊꯨꯒꯥꯏꯔꯦ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯁꯤꯕ ꯗꯟꯗꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯐꯪꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯗꯟꯗꯤ ꯑꯗꯣ ꯄ꯭ꯔꯚꯨꯅ ꯄꯨꯕꯤꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯌꯦꯡꯅꯕ ꯑꯣꯏꯔꯝꯕ ꯑꯩꯈꯣꯏꯁꯦ ꯏꯁꯣꯔꯒ ꯌꯥꯅꯗꯕ ꯑꯣꯏꯔꯝꯕꯁꯦ ꯄ꯭ꯔꯚꯨꯅ ꯁꯤꯕꯤꯕꯗꯨꯒꯤ ꯃꯄꯥꯟ ꯑꯩꯈꯣꯏ ꯆꯥꯟꯅꯍꯜꯂꯦꯕ much more being reconciled ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯁꯦ ꯆꯥꯟꯅꯍꯟꯕꯗ ꯅꯠꯇꯅ we shall be saved by his life ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯒꯅꯤ ꯍꯥꯏꯕꯅꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯀ꯭ꯔꯣꯁꯇ ꯁꯤꯕꯤꯕ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯍꯤꯡꯈꯠꯄꯤꯕ ꯑꯁꯤꯒꯤ ꯃꯄꯥꯟ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯒꯅꯤ ꯍꯥꯏꯕꯅꯤ ꯁꯤꯗ not only so ꯑꯗꯨꯗꯁꯨ ꯅꯠꯇꯅ but we also joy in God through our Lord Jesus Christ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯍꯔꯥꯎꯕ ꯐꯪꯉꯤ by whom we have now received the atonement ꯑꯗꯨꯒ ꯄ꯭ꯔꯚꯨꯒꯤ ꯃꯄꯥꯟ ꯑꯩꯈꯣꯏꯅ atonement ꯍꯥꯏꯕꯗꯤ reconciliation ꯑꯩꯈꯣꯏꯅ ꯄꯥꯞ ꯁꯦꯡꯗꯣꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯀꯣꯛꯄꯤꯔꯒ ꯄꯥꯞ ꯆꯥꯝꯊꯣꯛꯄꯤꯔꯒ ꯏꯁꯣꯔꯒ ꯑꯩꯈꯣꯏꯒ ꯆꯥꯟꯅꯅ ꯂꯩꯕ ꯏꯁꯣꯔꯒꯤ ꯋꯥꯌꯦꯟ ꯌꯥꯊꯪꯅ ꯗꯔꯀꯥꯔ ꯂꯩꯕ ꯈꯨꯗꯤꯡꯃꯛꯇ ꯄ꯭ꯔꯚꯨꯅ ꯄꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒ ꯆꯥꯟꯅꯕꯗꯣ ꯐꯪꯉꯤ ꯍꯥꯏꯕꯅꯤ ꯃꯁꯤ ꯌꯥꯝ ꯐꯖꯩ ꯏꯆꯤꯟꯅꯥꯎꯁꯤꯡ ꯄꯨꯝꯅꯃꯛ ꯃꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯄꯥꯃꯤꯟꯅꯁꯤꯀꯣ ꯔꯣꯃꯥꯟꯁ 5:12 ꯁꯤꯈꯛ ꯑꯩꯈꯣꯏ ꯄꯥꯁꯤ ꯁꯤꯗ ꯈꯤꯇꯪ ꯅꯩꯅꯅꯤꯡꯉꯥꯏ ꯗꯔꯀꯥꯔ ꯂꯩ wherefore maram aduna as by one man mi amagi man sin enter into the world mi amagi mapana pap se prithibida changlakhiba maramna and that by sin pap tawduna siba mi amagi mapana pap changlakhiba amsung pap tawduna sikhiba maramna so asumna that pass upon all men mi khudimakta asiba sinangi for that all have sinned maramdi mi khudimak pap tawi hai masida haibse adamna mi ama haibte adamna maram oiduna adamna pap tawduna ifna pap tawduna malem prithibisida pap changakhibani haidiba pap changakpasi asigi mapana ikhoida asiba jlaiba pap tawduna asiba haibne pap tawdrati ikhoina asiba haibse leite ko pap tawbuduna ikhoina sibane asmai tawduna mipum khunimakta asiba haise nange maramdi mi khudimak pap tawre pap tawduba mi leite sinausing masida hai kanaw misna masigi text asida maram oiduna
पापसे अखोइना मखल अनि थोना खाइदोकपुगुम ताइबांपांदा पाप हाइबसे ईदा थंगथरपा पाप हाइबा अमा अदुगा अखोइना तौनरिबा पाप हाइबा अमा हाइबा अखोइना वाइंदा थंग थुगाइदना अखोइना तौरिबा पाप हाइबसे अखोइना आदामगी ईदा अखोइजु आदामगी चालम सुरम खुदिमुक्ता लाखरबा खुदिमुसे आदामना तौखरबा पापदो मागी ईदा थंगदरेना असमाइना कनाओ मिसना है मधु आरानबनी सिनावसिंग मसी बाइबल दा करीम थाइति पाप हाइबसे ईदा थंगदरे पाप हाइबसे ईदा यावी हाइना बाइबल दा टेक्स्ट अमता लैते मसीना खोइना थाजबिगनु होय अखोइना आदामना पाप तौबदुगी माही करी ओइना लाखपुरा हाइबदो अखोइना खैतंग येमिनासेबा मसी चमन मसीदा पाप तौरदि सिरे पाप तौदरदि अखोइना सिदा हाय आदामना तौब पाप अदुगी फोल करी आदामजे मागी हक्सांगदा को सिबा नाइदबा हक्सांग ओइना ईश्वरना माकसे सेमबिखमदेबने अदुबु माना पाप तौरुबा मतुंगदि आदामगी हक्सांगे सिबा नाइरमदबा हक्सांग अदो पाप तौबना मरम ओइदना माक सिबा नाइरेबा मधुमदि अखोइना खंग जॉब 14 की 4 है कनाना सेंगदबा पोतगी असेंगबा पोत कनाना पुथोपा ngamgani हाइबने कनामतन ngam हाइबदि सिबा नाइबा हक्सांगदगी सिबा नाइदबा मी पोलकपा हाइबसे कैदौनंदो ओइथोरक्तबने मसी अखोइना आदामदगी फंगबा अखोइना consequence नेबा अदुबु आदामना पाप तरोगा मागी तंदिदो अखोइना फंगनी हाइबदि लैते मधु बाइबल ना ताकबिदे आदामना तौबना आदामना फंगनी इमना तौबना इमना फंगनी नंगना तौबना नंग पाप की महिदो फंगनी अइना तौबना अइना फंगनी मसी ईश्वरना हाइबने अदुबु आदामदगी थंगतरकपजे होय अखोइना मंगोंदगी सिबा नाइबा हक्सांग अमा अखोइदा थंगतरे अदुगा अमना मु आदामना पाप तौबना मरम ओइदना मिपुंग ताइबांपांदा लैबा मिपुंग खुदिमसे पाप तौनिंगबगी हक्सांग इथिल लैबा हक्सांग दो पोएबा मसिना मरम ओइदना आदामगी मतुंग इंदुना अखोइना पाप हाइबसे तौएबा अदुना मरम ओइदना मिपुंग खुदिमक सिबा नाइसे मिपुंग खुदिमना पाप तौबगिनी हाइबसने अदुगा Ezekiel 18:20 दा है पाप तौबा थवाय अदो सिगनी पाप तौबा मिसक अदो सिगनी मसिदा मसाना मपागी पाप अदुप्तोर मपाना पाप तौबदो मसाना पुरोय अदुगा मपाना सु मसाना तौबा पाप अदुगी दंदीदो महाना पुरोय हाइबने सिदा the righteousness of the righteous shall be upon him mahangna dharma senba adugi dharma senba do mangonda leigini phattaba mi adugi phattaba do mangonda leigini aina mi halaga masana mi halaga mapada dandi phangba haibdo ishona pide mapana aduga mapana mi halaga masana madugi dandi phangbam thokte haibse sineba haide mi hatpa mi ado mahana dandi phangjagadamni pap to mahadana map isa na tawba adugi dandi do ishona pigini haina masida ma action hai aduga Deuteronomy 14:24-16 da jo fathers shall not be put to death for the children haide masagi da mapaje haloi dabani neither shall the children be put to death for the fathers mapana tawba pap ki da masada suko madu tawroi dabani every man shall be put to death for his own sin mi khudimak se mahak masana tawba pap adugi da Ashiba haibto nangadamne hai Bible da ayek shangi sinawsing adamna paap tawbna akhoi siba nate ko akhoi na tawba paap aduna akhoi sijabani adamdagi akhoi thangdariba haibabu siba naidaba haksangge amadi mangondagi akhoi thangdare machi akhoi hayeng siba naidaba haksang oina prabhuna ani suba lakpa mathamda akhoi ongini haibse masini masida mayek shange akhoi amu yengsi ko 5:13-15 da sida verse 13 da for manamdi until the law do pidri phawba law do laktri phawba mi the pidri phawba sin was in the world Taibangpanda paba sidi leirami but sin is not imputed when there is no law do pidaba matamda paba se akoida hapsan bide habdi pap akoina 10 commandment je akoina khangdringai da pibi dringai matamda di pap se lei pap leiba taraga su haiba pap to akoida hapsan bide habdi aina 10 commandment je khangdana pap tawraba doidi aije hoi isoi meng dadi papti pamne pap oi taraga so engonda di marala habdo engonda happy roi masi kai gno ide akhoi da khangandre ba khangdana di ma pap ki maran je happy ba leite ba James 4:17 je jo afaba tawba kari na haido khangdaga afaba tawdrba monda di pap lai do akhoi afaba je khangdraba aduga akhoi na taw phattaba je kari no haibse akhoi na khangdraba aduga akhoi na tawre je phai phatte je khangdana akhoi na tawraba adugi gyan amado akhoi ishona pibidriba makhaidi akhoi madugi maral akhoi pibiroi hoi papti pamne madugi dandi di prabhu na di pubi khrabne ba adumoina mak nevertheless hai ko that ran from Adam to Moses
Adam daigina Moses fawbada asiba je pale haibadi Moses ki matamda law je pibneba adubu Adam daigina Moses ki matamda pa tore maramdi even over them that had not sinned after the similar Adam strong Adam na taw pa adugo manana taw khidraba missing the su pa ba se leiba asi pa ba se lei asiba se mokoi de lei who is the figure of him that was to come lakadaba adugi asengba figure neba haide and Prabhu Jesu Christ ki figure oyeba Adam se aduna Prabhu Jesu Christ achipu second Adam haina ikoina kongneiba aduna masida haidi if Adam na pap tawbudi khangna pap tawbuneba adubu magi matungda lakpa misindi khangdana pap taw khangdana isogi wanja thang khangdana pap tawba mayam ama leikreba akhoi hujik akhoi Manipur da haiju prithvi da leba misinge isogi wanja thang kari na haise khangdana pap taw mayam ama leireba adu makhoi du asiba je adu thangdei haibneba makhoi du asiba lei adu hairiba adu gi marande akhoi da leiroeba adu mipum khune mutai shona de achumba khona romance tu da din aina khramni ko masing maram da aina handana ngangna roige aduna masida bahap tamina sika but adubu not as the offense adumaina maran haidi maran pa haibdo adugumna so also is adumaina tawdeba maran leibagumna aduna free give asudo adumaina tawde haibneba hadimi khudum mara laikre aduna kana khana khangna tawe kana khana khangdana tawe adumain tawre haduna free give su akhang bakang khangdana tawba misingda free give piba adu khangdana tawbudu piba haibdu laiteba chamana haiba free give haibdi shona piba ara demna piba kudola sidi maramdi mi amagi marana mi kamrum asiba nanghale adamna maram oiduna akhoi asiba nanghale much more asmai taw hedu dagi henako ishogi thaujana haidiba thaujan give by grace thaujan gi phangba khudol aduna haidi Prabhu Jesu Christ gi thaujan aduni phangba khudol aduna ikhoida ko hairiba thaujan je ikhoida marang kaina lehele Prabhu Jesu Christ gi lakpa thaujan gi khudol ado mipum khudimana marang kaina phangole hairiba khudol adudi Prabhu da thajaba mi khudima ikhoina sigathaba adudagi kanbiba ikhoiba marang chanthokpi habdo kanai gi mapana Prabhu Jesu hairiba free gift asi loina marang kaina ikhoida phanganbi ana hai shobu yamna thagase samna ikhoi loisalaje loisanaba chim taroke Romans 5:16 to 18 da not as it was by one that sinned so is the gift hademi amna pap tawba adugumna oideba adumaina oidabugumna sumaina ikhoina free gift haidi Prabhu da thajaba mukhena lombana idaba punsi phangani habdo for the judgment was by one to condemnation mi amana adamna pap tawbudana maram oiduna aikhoida condemnation haidi aikhoina isorgi waina aikoi sis aina yathang pi khibdo laiba but the free gift is of many offense unto justification give of many offenses unto justification mi amna tawba pap adugi lemban adugi khudon lembana idaba khudon di aikoi suman biba haibne khoju mara leitre haine isona lakthopi bido asumna oi haibne adamna maram oiduna aikhoida Taibangpanda leiba aikoi khudima pap tawre pap tawbuduna maram oiduna isogi waina thana aikoi sisna haina maran sikre asumai tawduna aikoina Prabhu Jesu Christ ki lemna piba khudon adugi mapana aikoi mara laikhraba khudimak se lemna aikoi maran copy ba haibdo adu phangan bi haine sida hai for if by one man's offense that ran by one adun mi amna tawba adugi mapana aikoina asiba haibse aikoida thangdare aikoina palare much more asmai tawduna they which receive abundance of grace of the gift of righteousness shall reign in by one Jesus Christ aduna dharma senbagi khudol amsang thaujan marang kaina phangaba makoi aduna Prabhu Jesu Christ gi mapana makoi ne hingani haine aduna Prabhu Jesu Christ gi mapana hingani verse 18 therefore by the offense of one just man came upon all men to condemnation mi amana adamna pap tawbudun maram oiduna aikoi khudingmakta aikhoida condemnation sisno haiba ani shuba sisno haina phangba adugumba rai bichara do aikhoida phangeba ngom masi aikhoina haibdi adamna pap taruga akhoi khudimak sisno haiba nate adamna pap tore mai matungina leiba akhoi siban aikhoida pap ki thilei baksang oibna maram de akhoi khudimak loina pap toro loi side aduna haiba rai adu de pikhrabne masini ko even so by the righteousness of one that free gift came upon
all men unto justification lai aduna mi amagi dharma sembana habni Prabhu Jisu Christ gi dharma sembana adun lemna piba khudol ase akoida arang khubam justification of life akoi punsi je chuman naba me pung khudimakta ko haibu khudol se akoida lakhre habni khudol ase akoida la lakhre akoina phange habni masi yam nuai akoina masi gi paw se taba matamda asini aduga verse akoi mu yengala se 5:19 to 21 For as by one man's disobedience many were made sinners mi amana haiba indaba habdi ishogi wen thugaiba adugi mapana aikoi ke amarum se papi ohele hai adam na khoi kudum se papi ohen bani ko sinawsing adam na khoi kudum papi ohen bani aikoi kaugum si adumai tawduna mi amagi habdi Prabhu Jisu Christ gi haiba gi mapana aikoi khudum dharma se lale hai masida kana mina sarana na khanbe aduna Prabhu na dharma sen khre aduna aikoi khudimak che dharma che lale Prabhu na dharma che madugi mapana aikoi khudimak dharma che lale haina aikoi papi khuju dharma che lale haina furamba mi dusu dharma sen bo ina singthana birena haibadi yate khoje aina mamang da haije kare Prabhu na thaja bagi mapana aikoi na Prabhu du sangam matam da koi su man bhikraba matum da thaujan pibe kani hairiba thaujan asina aikoi da sakti pibiraka aikoi na Prabhu Jisu Christ gi dharma semba punsi do hingbang ngamganeba adun dharma sendaba mi amabu dharma sen bhai dharma sel haina ishona hairu huramba mi amabu dharma sel haibse ishona kadang hairoeba papi oramba huramba oramba masin thiba oramba aikoi se Prabhu da thajabagi mapana aikoi gi iran do lokthok pireu matungda aikoi je Prabhu na pibi sakti mai gi thaujan adugi mapana huran ba aikoi je huran da ba mi halaneba aikoi je ishogi wainja thang thugaiba oramba aikoi je ishogi wainja thang thugaida ba mi edo mahana ohelaneba haibdi dharma semba haibse aikoina ohelagane papi oramba aikoi pap tawtuna hingnamba aikoi je pap tawtuna aikoi je hingala mane hingala aganeba maduni ko samai tawduna Prabhu na haibe inbagi khudam adu lauduna Prabhu gi matung induna aikoina dharma semba se oire haibne masini sidaija 20 da moreover the law enter adu moina ma wainda thang ase lakhre that offense may abound aduga aikoi da leiriba iral adu marang kaina leina badaba but where sin abounded pap marang kaina leiba matam da grace did much more abound aduga thaujana su marang kaina leiba but that as sin had ran unto death pap na sibu enbagumna even so my grace ran through righteousness unto eternal life by Jesus Christ Prabhu Jisu Christ gi mapana aikoi da lomba naida ba punchi je phangali haibne isnausa aikoi hojik prarthana tamnasi Sagada laibi payam thagasare oje khoi Roman chapter 5 da Prabhu Jisu Christ tagi mapana matau karamna ikoina adam na tawba pap adugi matung indana Taibangpanda laibi pugudin pap tawduna Ashiba thangtarakpa asidagi kanba ngamgone habdagi maramda nainakraba asidana pap tabiu tahanbiu taribu khudingdasu fajana khanganbiu Prabhu Jisu gi mingda kuramjari amen